SoO amadi Non-SoO da leiba sing khuzuk khulai training aduga army ni koipu purga mafam amada mai thaba mafam amada mi hatpa punamak sing adu su yaroi hojik haini ngai leitana miyam asibu laknaba wahanba aduga genocide tono honor po punamak madu mayukta AMUCO amadi loop mangana lei Manipur miyam na lei aduga wan thok leitraba Minister MLA sing na thok to wangangu center na khong phok na wangangu nonjara legada matamna kanadraba MP ahum akhoi army officer hu unaba pirakta na khoi di MP ne matik sadram ne na sar khane resign to thokin khwai pha gani kanade adu Manipur project leiriba vote kariba amdi vote lepning liba kunamak na khoi kananu karino se Manipuri miyam na khangi akhoi press briefing pire aduga central India unaba yabu unar government Manipur unaba yabu unare adubu ngasi miyam gi wahang amdi miyam gi apamba dudi phangri aduga loina na Manipur da hanadigi leijari ba Central Security Force State Force leijari adugi mathakta 2023 gi thar me gi thokra matung da 2023 gi 4 me da pairaki ba Central Force cargo mayam singa do kadai sakre Cobra na hoji kadai sakre aduga loina na Manipur gi khwaidagi sauna leiriba Manipur gi lemakong asida nahan magtada thogli bado kanto saban thogliba yum taruk mai thari bado army defense amadi home amadi central security force anigi marakta thokpo thabak ne chakliba mai singa do masina takpadi central government na SoO amadi Non-SoO militant singbu support tawbadan da training pibadan natana khuzuk khulai pibadan natana salary pibadan natana makhoi phawbada mai thaba amadi mi hatpada chawno yawe abasidi yamno opal oira wafamne maram aduna government India na khudakta asigumlaba thawdo wato sing proxy war sing asi lepkadabani aduga loina na state government su nathau masak khangna government ama oibagi government ama oina nothing phudokna namdam asigi miyam amadi praja singi fundamental right punamak kangadabani hojik miyam punamak asuki mati ware IDP singda miyoi kayamuk internet displacement person 60,000 ni matak tehel miyoi kayamuk mentally problem leire miyoi kayamuk society miyoi kayamuk saba takpo phangre IDP da nata miyoi Manipur lei bm sing Manipuri miyam sing asuki matik wabda na sentum putha bagi sangda asuki matik wangre mase punamak singa se largest democratic country ni laujari India amana akhoi gi state asibu 1914 nafuda losung rakanda ngasi chatharakliba minai asina taklibadi khunai asida akhoi gi miyoi Manipuri miyambu muthat aba chatharakpa lalong aphongba lalong amane haibase haiman ba thokte aduna Manipur miyamno hojikti comment yamna pibagi matam loikre hojikti government India amadi government state ki mathakta Manipur miyam amadi loop mangana AMUCO pairei amuba kohor MSM loop mangana hojikti government mana tadraba state amadi center ki government asi mana tahan baglorena maron thuk han baglorena hojikti angak ko bongda ekhoi miyam lorena akan khongjeng changchen ba horani maramdi kari gino asuk chokhal laba matam asida ekhoi iramdam ireiba asibu miya mipung olandana aduga akhoi aduga mi pharga hatpa amadi mi pharga akhoi losal laga thamalliba punamak singa sigi meron punamak sigma thawdo singa se akhoi loop mangana terrorism ki thabak terrorist singa se strongly condemn tawi kanabo ku khudamak mi khudimak ngasi dagi yamna akan mo warning thamjari tawbiganu government India na support tawi napan tawganu maramdi nakoi SoO amadi Non-SoO da leiba singna prithibi ase joi tong godam natte prithibi da leiba mi bilan nipar se hat godam natte nakoi na nongmai maru khara drone khara pira ngahol laga nakoi na micham praja sing hatpa phaba mai thaba amadi khwati na hatpa adu loina khunai asida angak pamo amada chatharakliba proxy war ase khudakta lepkadabani leptabi yaroi amno hojit nakoi gi natak to onjal agani nakoi hojit khangbung ngamloi sima opali thamli aduga wan thok leitraba Minister MLA sing na thok to wangangu center na khong phokna wangangu nonjara legada matam natte kanadraba MP ahum akhoi gi army officer hu unaba pirakta na khoi di MP ne matik sadram ne
नसार खन रिजाइन तौथोकिन ख्वाई फगनी कानदे अदुदा मणिपुर प्रोजेक्ट लेरिबा vote kariba amdi vote lepning liba kunmak nakoi kanano karino se manipuri miyam na khangi manipur da laiba political party khudi mona manipur kan gibanatte kan busungam loi manipur gi miyam na amadi si akoi miyam na amuko amadi miyam punamona kan gibang aktani ngasi ju kannaba akoi ready lairi aduna akoi hena akan ba na khoi da para tambira kanni maram section lo maram di miyam asuki mati hainingai leitano pende warore kunai asibu mutat naba mangan na bada na koi na charu achawo chelaga changsil lagi punamak singa se ai koi miyam na koi da ngasi di democratic oiba para ama tambira kani na koi wangang daba yaroi na koi lefan daba yaroi na koi chu amadi nan chu da leiriba sing kujuk kulai training aduga army ni koi pu purga mafam amada mai thaba mafam amada mi hatpa punamak singa du su yaroi hojik hainingai leitana miyam asibu laknaba wahanba aduga genocide tono honor ko punamak madu mayukta amuko amni loop mangana lay manipur miyam na lay hojik tin na khoida ai khoina ngakpi bai matam adu hen